Another video amada amukka hana taramnokjari ngasidi Mark mention iba lyric The Subtle Art of Not Giving a Fuck hairiba lyric asigi summary oina samlappa point khara yingminasi hairiba lyric asi malem gi oina best selling book singi manungda challibani aduga New York Times ki oina #1 best selling book ni Mark mention na yana na fongdokli madudi leiriba miyoi khudingmakna adombu punsida nungaina hingnabagi lambi asi thaba achouba tauba paisa yamna tanba atangba car thauba branded oiba atangba dressing asi setpa yum phajaba saba aduga hairiba sing asi fangnabagi damakta adumak honaduna leiba asibuni haina hairiba miyoi sing adusu punsida nungaina bigi lambi asi mathakta pankriba lambi aduni haiduna makhoisu chatlibani maram aduna hairiba lambi aduna achumbani haiduna adomusu chingsinnabagi damakta honaribani adubu author asinadi yamna strong oiba wahai sizinaduna fongdokli madudi aikogi punsida good or a happy life asi fangnabagi lambi asi not giving a fuck hairiba asini Mark mention na punsida nungaina hingnabagi khwaidigi maru oibasi masini haina thamli mahangna yana na fongdokli madudi hojiki matam asida miyoi ayambana wakal nungaitana amasung pendana laibagi maram asi we give a lot of fuck haibidi kanaguma miyoi amana wafam amma fongdorakpa matamda maduna aikoida karisu kaidaba taragasu aikone hena khajinba social media post amagi damakta ignore tawkragadi loikhrabasu yaba aduda mayam onsinduna share tawduna comment amaga onsinaduna khanaduna leiba tasengna authority fongdokliba asi aikon kanadaba pot amada matha sabagi muhutta mawalaude haiduna khandu haibani hojiki matam asidadi haurakliba youth amasung leiriba musing asigi manungda depression anxiety masina singba mental gi oiba problems asi nongma gi adumak hengalakli karigumba angang amana lairik parambadagi natragana mahakna tawrumniba thabak adudagi ngahaktang pothanabagi damakta social media site amada hekta changluba matamda miyoi khudingma asi ayana ngasai mathakta panjakhiba miyamna khanariba good life fangnabagi lambi ni haina khalliba lambi aduda koitan tanaba amasung ayakna si fawba achieve tawre haiduna show off tawnaba anauba job anauba car anauba yum natragana anauba achievement kaya ama hanjin nungtigi adumak usilakpana maram oiduna mahaki thought process aduda negative oiba impact ama lai hairiba aduga aikogi day to day life ta thengnariba issue masising asiga punsin kraba matungda achouba problem ama oinhallai mathangda theory of backward habisi yengsi theory asina fongdokli madudi adona karigumba ama tawba matamda result adu tawriba adugi opposite oina lakani khudam oina adomna punsida nungainabagi damakta honariba makai khalliba makai isada mapung fadaba nungaitaba ama adumak fawba hengalakani aikogi hakchangda chaina pidun exercise tawriba makai aikogi hakchang asi kanba hengalakani isada leiriba insecurity sing adu open oina puthoktuna thamba matamda isana accept tawba matamda isada confident oibagi sang asi hengalakani aikoina malemgi oina successful oire hariba miyoi sing asi makoina kaidonungda paisa gi damakta khande makoina puthokliba product adugi damakta khalli maram aduna makoida opposite oina paisa adu fanglibani haina fongdokli authorna fongdokli madudi punsida mai pagliba miyoi sing asi kari sukhandana mahakna tawringliba thabak sing adu tawba miyoi singni maram aduna adomadonsu hena khangano haina mahakna masida aikoi khangnabagi damakta portrait ama thamli madudi aikoi miyoi bagi punsi asibu mahakna stage ahum thokna khaidoi yahananbada childhood mathangda teenager aroibada mature adult yahananbagi childhood ki stage asida miyoi khudingmak adumak nungaiduna lei maramdi makoina karimata khande tawningliba adu makoina adumak tawba sananingba maongda adumak sanaba ani subagi teenager ki stage asida we think about anything kanana kari hairi kari seli natragana kari tawri haibasi khuding mas ekona loina makhanjile maram asina ekona khwaidigi waba amasung control tawba ngamdaba stage ama oiribani masi loikraba matungda maturity ki stage asi lai matam asidadi
We don't give a fuck about anything. Matam asidadi aikoina khangba haurakle madudi ayakna karigumba thabak ama tawba matamda amabu tawgera leiriba miyosing asinadi suksoi soidana aduma ngangna gadawribani adubu makoina ngangna riba adu aikoida karisu value leite haibasi aikoina khanglai masina takle madudi aikoina khanjiliba makai aikoina wabani maramaduna hairibasi thado uhaina Atharna fongdokli madudi social media sites sing asigi comments sing asida khanaduna problem create tawriba miyoi sing asi makoigi oiba true purpose oiba thaba ama leitabadagi ni Elon Musk kumba miyoi asi kaidawnungda miyo sinaduna commenda khanaduna leiba thengnaroi aikoi miyoi bagi brain asi problem thinabagi damakta semlakpani maramaduna kanadaba problem singda Onsinduna laiki habra natragana aikogi punsida karigumba goal ama achieve tawba yaba achoba problem ama thiduna hotna gre habra madudi aikogi isada leibani haina atharna fongdokli aikogi punsi asida awaba suffering asidi adumak leigani kanagumba inakunba miyoi amagi imungda makoina leiriba lantum aduna maramoiduna waba kanagumba lairiba imung namadana leitabagi damakta waba Kanagumba amagi family dana family members singi manungda nungaina dabi awaba kanagumba family leitaba miyoi amadana family leitabi awaba maramaduna happiness haibase aikogi mathematical algorithm amagumba natte aikoina maths ki problem ama solve tawba matamda x natragana y pithoklaba matamda fangbagumna aikoina happiness asi si tawragadi fangani haiba chapchaba leite aikogi punsida problem suffering haibasidi adumak laigani kaidogunda masidagi nathaibe yaroi maduga loinana without giving a fuck karisu khandana tawudaba aduda focus tawduna purpose amaga loinana punside hingba atuni atharna good life natragana happy life amagi fangnabagi lambi adu haina fongdogli masini lairika sigi samnapa summary aduga poet asina hojiki materialistic oiba world asida material desires in asi yamna hena khanjindana ba haiduna hojiki generation asida kanna fongdokli ngasi yoinadi mata asida losinjarage karigumba kana ina trakana nunga haina khanbi bataragadi channel asibu support tawbiramu sengna si channel sida ihangna khona jariba thadariba effort asiga fanglakliba result asiga yamna chanadaba ama oina tawre sengna si fawba yauna yengbiraklaga nungai haina khanba taragadi please support tawbiramu